RIMS Hospital da angang UNABADA LEIKHIDRABI CHINGSUBAM ONGBI NONGTHOMBAM NINGOL Manju Devi Mishigi Achumba Wayel Fanghallu Haina Wakat Meepham Phamkhre Lilong Chazing dagi Manju Chai Kuntra Manga Mapuroiba CHINGSUBAM Niran Misiga Mari Lenina Thobal Mela Ground da Thobal Staval Tongbagi Mera Paibi Singna Sanduna Pangthokiba Wakat Meepham aduda Sarug Yakibi LEIKHIDRABI gi mache NONGTHOMBAM NINGOL Thokjom ONGBI Ranjitana Phongdorakpada Mahaki Manau nupi asi tha sigi tangkun gi nungthil da operation tawduna angang unaki tungda i afamda leire haiduna amuk hanna operation tawraga angang khawlo thoktaba yararoi haiduna numid asigi numidang wairamda amuk hanna operation tawki yamna laibak thibadi operation tawraba matungda fibam lusilakpadagi tha sigi kunmathoi ge ayupung ahum makhairom tabada leikidabani misi asi doctor gi asoibadagi leikidabani asigumba thodogasi maka tana thoktana ba misi asigi achumba wayel tobiduna maralaiba sing logi oiba matik chaba serak pibiyu haina mari lenaba singi puning chingsilakli wakat meepham aduda sarug yakiba seva club sabal tongbagi Vice President Sanasam Subhash Chandrana Phongdorakpada Mioiba ama oina solakpa narakpa matamda thawai hingnanaba kanbinanaba hospital da laingba changnaribani adubu handak RIMS Hospital da laingba changluba mioi kaya sibaksang oina puthorakpa haibasi yamna laibak thibani makoi adugi manungda sabal tongbadagi chazingda yum pankiba Manju su laibak thikre mahak asi masa yamna kanna angang unabagi damakta RIMS da pukhatkibani adubu doctor singi chaksindabadagi mahak leikhidabani thawong asi akan mamongda condemn tawi asigumba thawong asi matung Tanaba RIMS Hospital gi Dr. Singh authorities singna akhanaba meeting sangfam thoi lamdamasida leriba CSO amadi lup singna su asigumba laibak thiba thawong asi matung thoktanaba Achumba Wayel fangnaba amata oina hona minasi haina su Subhash Chandrana appeal tawki loinina JS na lawra paware famadi sangsilakpa khongjang khudingmakta sabal tongbagi miyamna sagotkani manipur da leriba CSO sing amadi miyamna su sagot piu haina su miyamda appeal tawki ina akwai haksang ngomlaktaba naraktaba solakpa matamda hospital si akwai thawai safagadra thawai hingadra aidana pukhalakandai akwai analayang sathanabani adubu haukiba tha khrasida RIMS Hospital da yamna madam sadaba misimina yamna tagat tier lakpa adugumba patient kaya sibagi thong mathang satharupki sarung moina akwai gisu akwai lekai sidagi haukiba aduga Sajing depan badu kumbai sel tongtongmu Manju sida yamna masa yam kanna hospital da ngang unabagi da mukta kalaba matungda hazadana Dr. Singhi section daba thongdagi lekhidabasi yam kandem tawi aduga loinana akhoi gi thawai se thazara kandai da Dr. Singhi manak da satni adubu akhoi gi asoi bana maram moira kanda da akhoi gi punsi mangbagi thong se asoki matik mioi ba moina yamna pende ado masung mathong se RIMS की मरी लेनरी अथॉरिटी डॉक्टर सिंह चक्सनगदबनी लोइनना कोई नमनमसगी मियामना कोई थाजरिबा लेता लारे सिंगी अदुगुंबा हॉस्पिटल ओइरिबा RIMS नसिंगबा हॉस्पिटल सिंगदा डॉक्टर सिंह मसागी मरनागी तोंगान क्लिनिक सिंग मसागी मिमदा लेबा डायग्नोस्टिक सेंटर सिंगदा तोंगान सेंदा लंबी ओइना अना लायंग सथरो मतुंगदा RIMS ता सुपनगी ममिंग खक्तगी अना लायंग तौबा माखा थाबा जूनियर सिंगदा थादो कांदैदा यामना ममुत्ताना खंगबा यौद्रिबा जूनियर सिंगदा थादो कांदैदा सुगुंबा पेशेंट सिंगदा अवाना ताहनबा थवाई मंगनबगी थोंगसे मसी मियामना कंडेम तौम थुई मसुगुंबा थोंग सिंगसे मकाताना लमदबसिदा पोक्तननबा लमदमसिगी मियामना पुन्ना थिंगमिनबा मसंगी RIMS की थोंग सिंगसे सुथोमिनबा संगी हाबदो मसिगी वकत मेफम मसिगा मरी लेना प्रेस मीडिया की सिनाउसिंगदा थमजरी असुंबा अफबा खोंथांग सिंगदा लमदम सिगी मियामना सपोर्ट तौजगनी अदुगा वायल असि असुंबा फंगदि फावबा जे सिगी मतम मतम गे बा खोंजंग सिंगदा लमदम सिगी मियामना मतेंग पांगजगनी